Good evening, mayam. Igisinensda amuka hana taramna oksari. Ngashigi oinadi Sunday, Monday, Tuesday. Pokpasina pile 1 oirase. Pirate ki turtle ni. Wednesday, Thursday, Friday, Saturday sina. Rose squad oirase. Ngsaigi numit sidaydana pokpana tabida ngasai aina biriba kano sidayda attraction oiragadi ani sidayda intuition na lakpado adudayda adum khalasu yai. ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯌꯦꯡꯖꯒꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯟꯕꯤꯔꯣ ꯄꯥꯏꯜꯁ ꯋꯥꯜ ꯀꯩꯅꯣꯁꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯍꯥꯟꯅ ꯌꯦꯡꯉꯁꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯁꯦꯕ ꯌꯨꯅꯤꯚꯔꯁꯅ ꯅꯠꯇ꯭ꯔꯒ ꯑꯦꯟꯖꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯑꯍꯣꯡꯕ ꯄꯤꯕꯤꯔꯛꯀꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯆꯣꯡꯊꯣꯛꯄ ꯉꯝꯒꯗꯒꯦ ꯃꯃꯥꯡ ꯀꯥꯈꯠꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ Sunday, Monday, Tuesday. Card ahong patang lokat kya. Wow, 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 wow. Zay. As protection Sunday, Monday, Tuesday popa ming gaise. Pindaw ba? Nanggi auzik thengnariba situation je karaidagi lakpano had past lap dagi natragana angang oiringaidagi na hojipauda laiba karani hojipaugi sahi sidaidane lakpa sidaida thengnakiba singduna maram oiraga nangina famde stuck tawbani ko suppression feel oy aduga kadawi haibakanda nangbudi phajana nangna thajijariba esorduna natragana angel sing hai tare ko mioi bina porpa kanda angel magi angel separate personal angel ani loina rai koina angang na sum kare ani kapagadi pichai khong dai bina laknai adagi koli gan haibado adumaina hai tare angang na porpa matamda magi damakta angel ani taibang se mapuna pibire adubu koina saupagi matung ina makoi se communication sum lapna khibane aduga paisa nungsagi dasu ko ahongba di khara lakani haidana pi nangi lambi hangtok pirak pa haitare ne kari dagi kamdauna kamaina kyam kuina sum laikidra natragana ahongba kari lakadage isase kai haidoino tawningi thabak tu zap launa robot ki type chungjallaga tawbudawna tawe emotion nadagi kano khantaba khara watpagi mina hairak da tawbudo mina hairakpa mina suggestion tawrakpa adomdana hena sangsallaga lay sagi emotion laibasing blockage sing se hana hel tawthoknaba honabiyu past life tagi lakpa ko mini yengdadi yam harauba nungaiba oina oi
ꯑꯗꯨꯒ ꯉꯥꯡꯅꯕ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯦ ꯆꯤꯕꯣꯟ ꯉꯥꯡꯅꯕꯤꯕꯗꯣ ꯀꯣ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯤꯅ ꯌꯥꯝ ꯋꯥꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯤ ꯑꯣꯏꯅ ꯑꯣꯏꯌꯦꯕ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯃꯤꯁꯤꯃ ꯑꯩꯒꯤꯅꯤ ꯇꯥꯟꯅꯔꯨꯕ ꯉꯥꯡꯅꯔꯨꯕ ꯁꯛꯅꯔꯨꯕ ꯌꯥꯒꯅꯤ ꯈꯟꯕ ꯃꯤꯈꯩꯁꯦ ꯅꯪꯒꯤ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯏꯂꯨꯖꯟ ꯑꯃꯗ ꯍꯤꯡꯕꯅꯤ ꯍꯧꯖꯤꯛꯀꯤ ꯀꯣ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯃꯐꯝꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯀꯗꯒꯦ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯟꯊꯣꯛꯀꯗꯒꯦ ꯏꯃꯣꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯤꯅꯣꯞꯀꯞ ꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯀꯔꯤꯒꯤ ꯈꯜꯂꯤꯕ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯝꯇꯪ ꯇꯧꯊꯣꯛꯄꯤꯔꯒ ꯀꯩꯗꯧꯕ ꯇꯣꯛ ꯇꯨ ꯗ ꯌꯨꯅꯤꯚꯔꯁꯇ ꯍꯥꯏꯕꯤꯌꯨ ꯁꯣꯝꯅ ꯑꯄꯥꯝꯕꯁꯤꯡ ꯑꯗꯣ ꯁꯣꯝꯒꯤ ꯋꯥꯈꯜꯁꯦ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯈꯣꯏꯆꯥꯛ ꯊꯥꯕꯩ ꯇꯥꯏꯞꯇ ꯁꯨꯝ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤ ꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯏꯁꯥꯅ ꯊꯤꯗꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯤꯗꯒꯤ ꯆꯣꯡꯊꯣꯔꯛꯄ ꯉꯝꯒꯅꯤ ꯐꯤꯜ ꯌꯣꯔ ꯍꯥꯔꯠ ꯊꯃꯣꯏꯗ ꯐꯨꯝꯖꯤꯜꯂꯒ ꯊꯝꯃꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯍꯤꯜ ꯇꯧꯊꯣꯛꯄꯤꯌꯨ ꯀꯅꯥꯅ ꯑꯩꯒꯤ ꯁꯨꯛꯂꯤ ꯄꯥꯏꯔꯤꯕꯒꯦ ꯏꯁꯥꯅ ꯄꯥꯏꯖꯔꯤꯕ꯭ꯔꯥ ꯀꯅꯥꯅ ꯄꯥꯏꯔꯤꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯈꯟꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯁꯥꯕꯤꯗꯕ ꯑꯩꯅ ꯊꯥꯖꯖꯔꯤꯕ ꯏꯁꯣꯔ ꯑꯃꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯩꯕꯤꯕ ꯀꯣ ꯌꯨꯅꯤꯚꯔꯁꯀ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯀꯥꯟꯅꯔꯣꯏꯗꯕ ꯃꯐꯝꯗ ꯀꯞꯄꯨꯕꯒꯤ ꯃꯤꯠꯀꯤ ꯄꯤꯒꯤ ꯀꯩꯝꯇ ꯂꯩꯔꯣꯏ ꯀꯥꯟꯅꯔꯣꯏ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯃꯊꯪ ꯅꯦꯛꯁ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯍꯣꯏ ꯁꯣꯏꯒꯦ ꯇꯧꯋꯦ ꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯀꯅꯥ ꯔꯣꯁꯄꯥꯠ ꯈꯟꯕ ꯃꯤꯁꯤꯡꯒꯤ ꯀꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯑꯍꯣꯡꯕ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯗꯒꯤ ꯂꯥꯛꯄ ꯑꯋꯥꯕꯅꯣ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯔꯤꯗꯒꯤ ꯂꯥꯛꯄꯅꯣ ꯏꯁꯥꯒꯤ ꯆꯥꯟꯅꯕ ꯌꯥꯎꯕꯗ ꯑꯗꯨꯝ ꯀꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯣ ꯄꯥꯔꯒꯀꯣ ꯅꯨꯡꯉꯥꯏꯗꯅ ꯋꯥꯔꯤ ꯁꯨꯝ ꯑꯃ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤ ꯇꯧꯋꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯪꯅꯔꯒꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯈꯜ ꯈꯟꯊꯖꯕ ꯋꯥꯠꯄ ꯀꯣ ꯀꯔꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗ ꯑꯗꯤ ꯑꯩꯅ ꯁꯤꯁꯤꯝ ꯇꯧꯔꯨꯕꯗ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯇꯧꯔꯨꯕ ꯄꯣꯠꯇꯣ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯅ ꯇꯛ ꯂꯥꯎꯅ ꯍꯦꯠ ꯌꯥꯟꯁꯤꯜꯂꯛꯄꯒꯨꯝꯕ ꯊꯣꯛꯄꯒꯨꯝꯕ ꯀꯗꯥꯏꯗꯒꯤꯅꯣ ꯀꯗꯥꯏꯗꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯔꯤꯗꯒꯤ ꯃꯥꯜꯂꯦꯀꯣ ꯑꯍꯜ ꯂꯃꯟ ꯑꯅꯤ ꯊꯣꯛꯆꯜꯂꯛꯑꯦ ꯑꯅꯤꯁꯦ ꯂꯧꯔꯔꯣꯏꯒꯦ ꯑꯃꯈꯛꯇꯪ ꯂꯧꯈꯠꯀꯦ ꯑꯍꯜ ꯂꯃꯟꯒꯤ ꯃꯔꯤꯗꯒꯤ ꯀꯗꯥꯏꯗꯒꯤꯅꯣ ꯗ ꯂꯥꯏꯌꯣꯟ ꯑꯣꯐ ꯀꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯍꯜ ꯂꯃꯟꯒꯤ ꯂꯝꯕꯤ ꯀꯩꯅꯣꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯔꯤ ꯄꯨꯔꯤ ꯆꯨꯊꯥꯡꯗꯒꯤ ꯀꯩ ꯂꯥꯛꯏ ꯍꯥꯏ ꯀꯥꯟꯗ
ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯋꯦꯜꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯥꯛꯄꯗꯧꯅ ꯂꯩꯌꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯃꯐꯝꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯀꯗꯒꯦ ꯍꯥꯏ ꯍꯤꯜ ꯌꯣꯔ ꯍꯥꯔꯠ ꯂꯥꯛꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯃꯌꯥꯝ ꯊꯣꯛꯆꯜꯂꯛꯑꯦ ꯃꯌꯥꯝ ꯊꯣꯛꯂꯛꯑꯗꯤ ꯂꯧꯔꯔꯣꯏ ꯑꯃꯈꯛꯇꯪ ꯆꯠꯀꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯍꯜ ꯂꯃꯟꯒꯤꯀꯣ ꯀꯩꯅꯣꯗꯒꯤ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯥꯔꯃꯤꯛ ꯁꯥꯔꯀꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯁꯤꯆꯨꯋꯦꯁꯟꯅꯦꯕꯀꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯩꯕꯗꯣ ꯑꯃꯃꯨꯛ ꯂꯣꯏꯁꯤꯜꯂꯛ ꯑꯃꯃꯨꯛ ꯂꯣꯏꯁꯤꯜꯂꯛ ꯑꯃꯃꯨꯛ ꯁꯨꯝ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯩꯕ ꯇꯥꯟꯖꯥ ꯑꯣꯏꯅ ꯊꯣꯛꯑꯦ ꯃꯥꯏ ꯄꯥꯛꯄ ꯀꯣ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯅꯕꯨ ꯍꯦꯟꯗꯜ ꯇꯧꯔꯒꯕꯨ ꯍꯦꯛ ꯀꯥꯟꯊꯣꯛꯑ ꯆꯠꯄ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯖꯔꯤꯕ ꯀꯩꯅꯣꯗꯣ ꯐꯪꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥꯗꯣ ꯄꯤꯔꯛꯑꯦ ꯑꯇꯩꯒꯤ ꯃꯊꯥꯁꯦ ꯀꯥ ꯍꯦꯟꯅ ꯄꯣꯛꯎꯗꯦꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯨꯝ ꯀꯩ ꯁꯦꯝꯕ ꯁꯥꯕ ꯀꯩ ꯍꯥꯏꯅꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯄ꯭ꯂꯥꯅꯤꯡꯁꯦ ꯁꯤꯗꯩꯗ ꯑꯣꯏꯅ ꯀꯤꯡ ꯑꯣꯐ ꯀꯞ ꯀꯣ ꯏꯃꯣꯁꯟ ꯂꯩꯔꯤꯕ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯒ ꯃꯊꯥ ꯁꯥꯔꯤꯕ ꯄꯨꯛꯅꯤꯡꯗ ꯀꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯤꯜ ꯌꯣꯔ ꯍꯥꯔꯠ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯍꯤꯜ ꯇꯧꯊꯣꯛꯄꯤꯌꯨ ꯀꯔꯤ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯗꯒꯦ ꯊꯥꯒꯤ ꯃꯉꯥꯟꯗ ꯂꯩꯕ ꯀꯥꯟꯅꯅꯤ ꯏꯁꯩ ꯇꯥꯕ ꯀꯥꯟꯅꯅꯤ ꯖꯒꯣꯏ ꯁꯥꯕ ꯏꯁꯩ ꯁꯥꯕ ꯏꯁꯩ ꯇꯥꯕꯅ ꯀꯞꯅꯤꯡꯕ ꯏꯁꯩ ꯇꯥꯕ ꯅꯠꯇꯦꯀꯣ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯗꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯦꯜ ꯁꯤꯕ ꯀꯥꯟꯅꯅꯤ ꯁꯨꯝ ꯀꯥꯟꯅꯕ ꯌꯥꯕꯗꯣ ꯈ꯭ꯔꯤꯁꯇꯦꯜ ꯑꯗꯒꯤ ꯋꯥꯈꯜꯁꯨꯀꯣ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯈꯟꯇꯣꯛꯄ ꯇꯝꯕꯀꯣ ꯀ꯭ꯔꯤꯁꯇꯦꯜ ꯀ꯭ꯂꯤꯌꯥꯔꯒ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯄ ꯇꯝꯕꯤꯌꯨ ꯑꯗꯒꯤ ꯏꯁꯩ ꯇꯥꯕꯤꯌꯨ ꯖꯒꯣꯏ ꯁꯥꯕꯤꯕ ꯑꯗꯨꯝ ꯀꯩꯅꯣ ꯀꯥꯟꯅꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯆꯨꯒꯤ ꯁꯤꯒꯤ ꯀꯔꯤ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯗ꯭ꯔꯦꯁ ꯁꯤꯖꯤꯟꯅꯕ ꯀꯥꯟꯅꯅꯤ ꯊꯦꯡꯀ꯭ꯌꯨ ꯆꯥꯟꯅꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯆꯥꯟꯅꯗ꯭ꯔꯁꯨ ꯂꯥꯏꯛꯇꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯗ ꯏꯟꯇꯨꯏꯁꯟ ꯍꯦꯟꯒꯠꯅꯕ ꯁꯤꯟꯁꯦ ꯏꯟꯇꯨꯏꯁꯟ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯤꯁꯤꯖꯟꯗꯣ ꯆꯨꯝꯕ ꯃꯌꯥꯝꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯁꯤ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯇꯛ ꯂꯥꯎꯅꯒ ꯆꯨꯝꯃꯒꯗꯤ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕꯗꯣ ꯀꯩꯅꯣ ꯇꯧꯅ ꯋꯥꯠꯂꯤꯗꯅ ꯑꯗꯨꯗꯨꯅ ꯏꯟꯇꯨꯏꯁꯟꯁꯦ ꯋꯥꯡꯈꯠꯅꯕ ꯍꯣꯠꯅꯁꯦ ꯂꯥꯏꯛ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯜꯞ ꯇꯧꯅꯤꯡꯕ ꯃꯤꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ